PHED Thoubal Division gi Kataruk leiba office building maina Tumna Chakhre office adugi Chowkidar Samnada Hinghoure Thodok ase ngarang numidang pung 12 makhairom tabada thokibani office ase Thoubal police station dagi makha pangna National Highway 102 paringda meter chamanga rom chatlaga leibani Mai chakpa aduna maram oiraga PHED Thoubal Division ge Executive Engineer, Assistant Engineer, SO amadi ate official singi room de leiba Iron Almira, upu amadi office record document sing maina chakre. Laibaktiba thodok aduda office asibu sangduna leiba Chowkidar ge tumpham kaso mai aduna chakhi. Chowkidar aduna phongdorakpagi matung inna ngarang numidang tumtharuraba matung pung 12 makhairom tarakpada makeup thorakhi maduda makhol amatai haiduna yenglubada mai chaktun leirambane khudakta Thoubal District Fire Service amasung office ke mioi singda pau pk Thoubal District Fire Service ke fire tender sing mapam maduda khonglei thuna changsillaktuna mai adu lakshina bahona ki haiki Mai adu karidagi haurakibano haibadu chapchana khangngamdri adum oinamal office adu da leiba electric wire sing short circuit thorakpadagi haurakpa oiramgani haina chingnari haidi